ꯑꯩꯒꯤ ꯑꯔꯣꯟꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤ ꯀ꯭ꯂꯥꯔꯅꯦꯠꯅꯦ ꯁꯦꯛꯁꯣꯐꯣꯟꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯨꯠꯅꯦ ꯌꯥꯝ ꯃꯃꯤꯡ ꯂꯩꯕ ꯀꯂꯥꯀꯥꯔꯅꯤ ꯔꯦꯀꯣꯔꯠꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯐ꯭ꯔꯦꯟꯁꯇ ꯁꯤꯅꯦꯃꯥ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁ꯭ꯀ꯭ꯔꯤꯟ ꯃꯔꯣꯝꯗ ꯈꯣꯡꯕꯁꯦ ꯑꯩꯈꯣꯏ ꯃꯥꯗꯔꯁꯤꯅ ꯌꯥꯝ ꯍꯧꯕ ꯗꯥꯟꯁꯔꯅꯤ ꯗꯦꯠ ꯏꯁ ꯕꯦꯡꯒꯣꯜ ꯑꯁꯥꯝ ꯌꯥꯝ ꯀꯟꯅ ꯁꯥꯕ ꯏꯁꯩ ꯁꯛꯄ ꯕꯤꯝꯂꯥ ꯃꯆꯥ ꯀꯔꯤ ꯀꯔꯤ ꯖꯃꯨꯅꯥ ꯒꯅꯤ ꯍꯣꯜ ꯗꯤꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯁꯦꯝꯗꯣꯛꯏ ꯑꯗꯩ ꯏꯃꯥꯒ ꯕꯕꯥꯒꯁꯤꯅ ꯑꯩꯁꯦ ꯏꯁꯩ ꯌꯥꯝ ꯇꯝꯍꯟꯅꯤꯡꯕ ꯏꯁꯩꯒꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯂꯣꯏ ꯂꯩ ꯇꯝꯍꯜꯂꯦ ꯑꯩꯅ ꯁꯨꯛꯇꯝ ꯇꯝꯅꯤꯡꯗꯕ ꯃꯔꯝꯗꯤ ꯏꯁꯩꯗꯣ ꯐꯥꯎꯔꯦ ꯈꯪꯉꯦꯕ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯕꯕꯥ ꯂꯩꯒꯗꯧꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔ ꯍꯥꯏꯔꯝꯃꯦꯕ ꯗꯣꯛꯇꯔꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯅꯤꯡꯊꯦꯝ ꯃꯤ ꯇꯤꯟꯕ ꯃꯐꯝ ꯑꯃꯗ ꯅꯪꯅ ꯏꯁꯩ ꯁꯛꯑꯕ ꯀꯨꯝꯗꯨꯃ ꯐꯤꯔꯣꯏ ꯁꯣꯜꯂꯛꯇ꯭ꯔꯁꯨ ꯌꯥꯏ because of that after passing away my father's onwards in the stage you have seen me to present show that is because of my father's legacy thank you very much ado isay yang pai more than 105 baba ka mama ka na met na dum ta dum to ne ngasi day isay sakini ꯑꯍꯥꯟꯕ ꯅꯝꯕꯔꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯏꯁꯩ ꯃꯌꯦꯛ ꯉꯥꯛꯇꯅꯦ ꯁꯛꯆꯗꯣꯏꯁꯤ ꯑꯩ ꯏꯁꯩꯁꯦ ꯄꯥꯈꯟ ꯈꯟꯗꯦ ꯃꯌꯦꯛꯇ ꯂꯣꯏ ꯈꯜꯂꯤ ꯀꯔꯝꯕ ꯖꯨꯛꯀꯤ ꯇꯥꯝꯈ꯭ꯔꯕ ꯏꯍꯤꯡꯗ ꯃꯪꯈꯤꯕ ꯃꯪꯒꯤ ꯃꯪꯅ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯍꯤꯟꯗꯤ ꯐꯤꯂꯝꯁꯦ ꯑꯃꯨꯛ ꯐꯥꯗꯦ ꯀꯩꯒꯤꯅꯣꯗ ꯀꯩꯅꯣꯅꯤ ꯊꯣꯏꯅ ꯑꯩꯈꯣꯏꯅ ꯉꯜꯂꯤꯉꯩꯒꯤ ꯏꯁꯩ ꯑꯔꯤꯕ ꯃꯌꯥꯝ ꯁꯨꯝ ꯕꯕꯥ ꯃꯃꯥꯅ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯑꯗꯨꯝ ꯏꯁꯩꯁꯤ ꯊꯋꯥꯏ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯁꯛꯆꯒꯦꯀꯣ ꯌꯥꯏꯀꯣ ꯑꯩ ꯂꯦꯞꯄꯁꯤ ꯀꯔꯝꯕ ꯖꯨꯛꯀꯤ ꯇꯥꯝꯈ꯭ꯔꯕ ꯑꯍꯤꯡꯗ ꯃꯪꯈꯤꯕ ꯃꯪꯒꯤ ꯃꯃꯤꯡ karamba juki tangkaba ahinda katala aibu ondari mana katala aibu ondari mana Bada uri aja wang mali mendomata yang di bada uri aja wang mali mendomata